ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯣꯝ ꯀꯩꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕꯔ ꯅꯠꯇ꯭ꯔꯒ ꯀꯟꯇꯦꯟꯠ ꯀ꯭रिꯌꯦꯇꯔꯒꯤ ꯖꯔꯅꯤꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯀꯦꯃꯦꯔꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯦꯃꯦꯔꯥꯁꯦ ꯀꯩ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ DJIꯒꯤ Osmo Pocketꯅꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯅꯤꯀꯣ Sigi camera se DJI gi Osmo Pocket hariba camera si yamna koigi blogging gumma tawba khopagi yamna nungaiba camera amne haitare aduga kaigino sigi camera je YouTube tawba adagi blog tawba khopada nungai doino haiba maramda ko kaigumba example ni nangna kaigumba blog tawba matamda camera achawba gumba paire khalo example ni ko moigi camera achawba singje ayam matamda stabilization je yawdi yawi haitaju smooth oiba khara watleba aduna mayamnaga phajaba video ga namai gimbal ama yawdragadi nuaite haitare aduga phone da ju namnaba yawi ko aduga phone gi jina kamai tawge hai matamda khoigi magi sensor size se hoi Xiaomi gumba toba Vivo da gumba hana 1-inch sensor Sony da ju hapa yawi ko adubu iPhone gi dadi magi 1-inch sensor oideba aduna khara mamdarakpa low light gumba matamda magi sensor je nemanina nungdang kapada khara phajawale haitare aduga Sigi Osmo Pocket sigi nuaibam hai taragadi sigi Osmo Pocket se magi hapaiba magi camera je 1-inch sensor ne mako aduna ma je nungdang da ju low light matam da ju khara adum nuai hai tare aduga maonda yauriba focal length je keno hai tare koigi full frame da yengna matam da 20mm aduna koigi block kuma tong matam da koigi khudang ji yam kanna koigi yamna smai chathok ta taraga ju dum haidi block tawba yabagi magi range so nuaiba hai tare ko adum wide angle ne aduga magi akoigi kaiguma combo lai taragadi mic macha ama hapagani ko DJI ge duma option choose taw yabani combo version anga combo version ataba aduga combo version dudadi ngasagi microphone ju yaurani ko ama aduga akoigi ultra wide angle am ju yaure adubu aigi jidi aina ultra wide angle nataba dum sumnagi version hai tare ko adu in le kaina tanda ai handigi wireless mic am leibina aina kasu daka oidi aduga sida tripod to di atopa macha am jahana leibudu yaina laudabane ko adugo sigi camera jigi magi picture quality je haitare ko adum phajei ko aduga kaigumba adumna koi color grading gumba tongning ba khoning ba leita ga ju sigi camera pikuma cha jida magi D lock e manam yawi ko flat profile haitare aduna sigi camera jida hengwai nangna adum koigi color grading tongning ba khoning ba tamninga ga ju adum yae ba ko aduga Sigi nuaibam hairagadi masagi gimbal yawjarakpaje aduna nangna khoigi smooth footage kumba namninga pokhoninga matamda gimbal je yawjarabanina adum low light oigera moigera adum stable oirne bako aduna phone gumba iPhone gumba dadi amon nungdang yorokpa matamda madi electronic stabilization tawbanina nungdang yorokpa matamda magi stable oibagi changji khara nuaite haitare aduga magi noise kumba thokpa khopa le aduna si 1-inch sensor ju oire aduga masagi gimbal yawjarakpanina khoigi stable ju oire aduga magi keno haitare khoigi picture quality do nungdang da ju dum phajai aduga aina magi sigi video quality do ai yenghanjarake ko kamai tawge habado aduga makhal ani thongna yenghalake magi picture profile je ahum yawi ko hadi normal color oiba ma aduga HLG haiba ma ko HDR da kapa aduga D lock m ma ado aina ulak je normal gi color profile jiga khoigi kaino jiga ulage ko D lock m jiga aduga ngasagi color jisu amu kamai tawgadage da khoigi sigi masagi yawjarakpa jida amung yana filter nung targa yam yauri ko khoigi beauty filter nupi nuga pangda khokada adubu nupa dadi do haptra jai haitare aduga magi ahanba yawjarakpa saturation kaino haitare khoigi sharpness se khara yamna digital sharpness samle yai adudu khara leidaba ma change haitare ko -2 da gumba thammagana phajai haitare natragadi yamna sharp oimandana mawung tawale adubu aina ngasagi normal color do -2 amasung sharpness do -2 thamma matungda amasung khoigi keno je noise reduction je -1 da thamma matungda adugi color profile tuga ngasagi D lock m gi color profile gi ani gi comparison do aina sai ta ju ulake aduga color masagi yauriba color je dum phajaramne aduda amu akoina kitang hena masak to phajana ba khoigi lat kumani khangde color grading kitang tawraga jo ai ulake bako aduga si pikpani na dum ke haitare khoi pocket ta hapsan da ju dum nuai haitare ko saina
ꯃꯁꯥꯒꯤꯗꯤ ꯁꯤꯗ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗ ꯑꯩꯅ ꯁꯤꯒꯤ ꯀꯣꯕꯔꯁꯦ ꯑꯃ ꯍꯥꯞꯆꯟꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨꯒ ꯄꯤꯈꯥꯎꯗ ꯑꯗꯨꯝ ꯍꯥꯞꯆꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯀꯦꯠꯁꯨꯝꯕ ꯖꯣꯒꯤꯡꯒꯨꯝꯕꯗ ꯁꯨꯃꯥꯏꯅ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯟꯒꯦꯁꯨ ꯌꯥꯏꯀꯣ ꯏꯄꯤꯛ ꯄꯤꯛꯄꯅꯤꯅ ꯌꯥꯕꯅꯦ ꯆꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎ ꯁꯠꯇꯣꯛꯑꯦ ꯄꯤꯈꯥꯎꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯐꯣꯟ ꯄꯤꯛꯄꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯛ ꯂꯥꯎ ꯂꯧꯊꯣꯛꯑꯅꯤ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯆꯪꯁꯤꯜꯂꯒꯀꯣ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩꯈꯣꯏꯒꯤ ꯚꯔꯇꯤꯀꯦꯜꯗ ꯅꯝꯒꯦꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯔꯤꯜꯁꯀꯨꯝꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯥꯛ ꯂꯥꯎ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯔꯥꯏꯖꯦꯟꯇꯦꯜꯗꯁꯨ ꯅꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯁꯤ ꯄꯤꯛꯇꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯇꯣꯝꯗ ꯁꯨꯃꯥꯏꯅ ꯅꯝꯖꯒꯦ ꯍꯥꯏꯔꯣꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯤ ꯃꯁꯛꯇꯣ ꯁꯤꯒꯤ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯤꯅ ꯁꯨꯃꯥꯏꯅ ꯌꯦꯡꯀꯥꯟꯗ ꯅꯝꯕꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯝ ꯌꯥꯕꯅꯦ ꯄꯩꯁꯥꯁꯤꯒ ꯃꯥꯒꯤ ꯚꯦꯂꯨꯁꯤꯒ ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯕ꯭ꯂꯣꯛ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅꯒ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯂꯔ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯃꯥꯒꯤ ꯃꯈꯜ ꯃꯈꯜ ꯌꯥꯎꯕꯗꯀꯣ ꯁꯤꯗꯒ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯑꯩꯗꯤ ꯑꯦꯛꯁꯄꯣꯖꯔꯁꯦ ꯑꯗꯨꯝ ꯑꯣꯇꯣꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ EB ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯅ -0.3ꯗ ꯊꯝꯃꯦ ꯑꯗꯨꯒ ISOꯁꯦ ꯑꯗꯨꯝ 50 to 160 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯁꯤꯒꯤ ꯃꯥꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯑꯩ ꯈꯤꯇꯪ ꯂꯩꯈꯠꯀꯦꯀꯣ ꯑꯗꯨꯒ ꯃꯥꯏꯁꯤ ꯒꯤꯝꯕꯜꯒꯤꯁꯨ ꯃꯣꯠ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯁ ꯑꯣꯏꯍꯟꯒꯦ ꯌꯥꯏ ꯑꯗꯒꯤ ꯈꯔ ꯇꯞꯍꯟꯒꯦ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯂꯣ ꯑꯣꯏꯍꯟꯒꯦ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯀꯨꯝꯕ ꯇꯧꯕꯩꯗꯤ ꯑꯗꯨꯝ ꯗꯤꯐꯣꯜꯠꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯍꯟꯅꯤꯡꯉꯒꯅ ꯁ꯭ꯂꯣꯗ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯒꯤꯝꯕꯜꯒꯤ ꯃꯣꯠ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯤꯀꯣ ꯐꯣꯂꯣ ꯃꯣꯠ ꯑꯗꯒꯤ APP ꯃꯣꯠ ꯑꯗꯨꯒ ꯁꯤꯒꯤ APP ꯃꯣꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯏꯁꯀ꯭ꯔꯤꯟꯁꯤꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯒꯤꯝꯕꯜꯁꯤꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯣꯛꯀꯨꯝꯕ ꯇꯧꯕꯗꯗꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ 4Kꯅꯤꯀꯣ ꯑꯗꯨꯒ ꯃꯥ ꯀꯌꯥꯕꯨ ꯀꯥꯞ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ 4K up to 60 ꯐꯥꯎ ꯀꯥꯞ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯚꯥꯔꯇꯤꯀꯦꯜꯗ ꯑꯣꯟꯊꯣꯛꯑꯀꯥꯟꯗꯅ ꯀꯌꯥꯕꯨ ꯀꯥꯞ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ 3K 60 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯥꯒꯤ ꯃꯌꯥꯝꯅ ꯁꯨꯠ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯔꯥꯏꯖꯦꯟꯇꯦꯜꯗ ꯀꯥꯞꯄꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯁꯄꯣꯖꯔꯁꯦ ꯑꯗꯨꯝ ꯑꯩ ꯑꯣꯇꯣ ꯋꯥꯏꯠ ꯕꯦꯂꯦꯟꯁꯇ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯗ ꯀꯁꯇꯝ ꯑꯦꯗꯖꯁꯃꯦꯟꯒ ꯂꯩꯁꯤꯗ ꯑꯩꯅ ꯁꯥꯔꯞꯅꯦꯁꯁꯦ -2ꯗ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯣꯏꯁ ꯔꯤꯗꯛꯁꯟꯁꯦ 0ꯗ ꯊꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯧꯖꯤꯛ ꯁꯤ ꯀꯂꯔꯁꯦ HLG ꯑꯗꯒꯤ D-Log-Mꯒ ꯂꯩꯀꯣ ꯃꯈꯜ ꯃꯈꯜ ꯑꯗꯣ ꯑꯩꯗꯤ ꯕ꯭ꯂꯣꯛꯀꯨꯝꯕ ꯇꯧꯕꯩꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯗꯨꯒ D-Log-Mꯁꯤꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯥꯞꯄꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗꯕꯨꯗꯤ ꯁꯤꯗ ꯂꯣꯏꯅ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯞꯄꯛꯏꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯤ DJI Osmo Pocket 3ꯗꯩꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯛꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ 20mm ꯑꯗꯨꯝ ꯋꯥꯏꯠ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤ ꯑꯩꯁꯦ ꯄꯨꯔꯥ ꯀꯦꯃꯦꯔꯥꯁꯦ ꯊꯦꯡꯗ꯭ꯔꯣꯝꯗ ꯈꯨꯠꯁꯦ ꯑꯩ ꯈꯨꯠ ꯈꯔꯕꯨꯗꯤ ꯁꯥꯡꯗꯤ ꯁꯥꯡꯅꯦ ꯑꯗꯣ ꯌꯥꯝ ꯅꯛꯑꯦꯕꯀꯣ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯏꯠ ꯑꯦꯡꯒꯜꯗꯣ ꯑꯗꯣ ꯑꯩ ꯗꯥꯏꯔꯦꯛ ꯈꯨꯠꯁꯦ ꯊꯦꯡꯉꯀꯥꯟꯗ ꯀꯥꯞꯄꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯆꯥꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯀ꯭ꯔꯤꯟꯗ ꯌꯦꯡꯉꯤꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯏꯁꯀ꯭ꯔꯤꯟꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯏꯁꯀ꯭ꯔꯤꯟꯗ ꯌꯦꯡꯕꯁꯦ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯝꯗꯣ ꯅꯪ ꯃꯌꯥꯏꯗ ꯂꯩꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯩꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯥꯒꯤ ꯇ꯭ꯔꯦꯛꯀꯤꯡ ꯌꯥꯏꯀꯣ ꯑꯩ ꯇꯧꯍꯜꯂꯛꯀꯦꯀꯣ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯦꯡꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯟꯅꯔꯛꯇꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯗꯣ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯔ ꯆꯠꯊꯣꯛꯀꯦ ꯁꯤ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯕꯩꯅꯤꯀꯣ ꯑꯗꯣ ꯃꯇꯣꯝꯗ ꯑꯗꯨꯝ ꯅꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯀꯦꯟꯁꯦꯜ ꯇꯧꯍꯜꯂꯒꯦꯀꯣ ꯑꯗꯨꯒ ꯀꯦꯟꯁꯦꯜ ꯇꯧꯍꯜꯂꯒꯦ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯑꯣꯁꯦ ꯗꯥꯏꯔꯦꯛ ꯃꯁꯥꯒꯤ ꯀꯩꯅꯣꯗ Pocket 3ꯗ ꯌꯥꯎꯖꯕ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ Pocket 3ꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯀꯣꯝꯕꯣ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯃꯥꯏꯛ ꯑꯃ ꯍꯥꯞꯄꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯍꯥꯞꯄꯀꯥꯟꯗꯗꯤ ꯅꯪ ꯍꯦꯟꯅ ꯂꯥꯞꯊꯣꯛꯑꯀꯥꯟꯗ ꯅꯝꯒꯦ ꯈꯣꯠꯀꯦꯁꯨ ꯃꯌꯦꯛ ꯁꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯅꯣꯔꯃꯦꯜ ꯀꯂꯔꯗ ꯀꯥꯞꯄ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ D-Log-Mꯗ ꯀꯥꯞꯄ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ
ꯃꯌꯥꯝ ꯁꯤꯅ D Log M ꯗ ꯀꯥꯞꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ D Log M ꯒꯤ ꯀꯂꯔꯁꯤ ꯀꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯋꯥꯎꯔꯒ ꯂꯥꯛꯇꯣꯏꯅꯤ ꯏꯗꯤꯠ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯟꯚꯔꯖꯟ ꯑꯃ ꯂꯩꯀꯣ ꯂꯠ ꯑꯃ ꯁꯨꯃꯥꯏꯅ ꯊꯛ ꯂꯥꯎ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯂꯔ ꯒ꯭ꯔꯦꯗꯤꯡꯒꯨꯝꯕ ꯑꯇꯩ ꯈꯔ ꯍꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ D Log M ꯅꯤ ꯉꯁꯥꯏꯗꯨꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯆꯔꯦꯜ ꯀꯂꯔ ꯄ꯭ꯔꯣꯐꯥꯏꯜꯗ ꯀꯥꯞꯄ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯌꯔꯂꯦꯁ ꯃꯥꯏꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯂꯥꯞꯅ ꯆꯠꯂꯒ ꯋꯥ ꯉꯥꯡꯅꯤꯡꯉꯁꯨ ꯌꯥꯔꯦ ꯄꯣꯀꯦꯠ 3ꯅ ꯑꯗꯨꯝ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯕ ꯌꯥꯔꯗꯤ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇꯅꯤꯀꯣ ꯁꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯊꯥꯅꯕꯒꯤ ꯃꯤ ꯌꯥꯝ ꯄꯥꯛ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯋꯥꯌꯔꯂꯦꯁ ꯃꯥꯏꯛ ꯂꯩꯕꯩ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯅꯝꯕꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯕꯒꯤꯗꯣ ꯉꯁꯥꯏ ꯎꯠꯈ꯭ꯔꯦꯗꯅ ꯀꯩꯅꯣꯗ ꯅꯦꯆꯔꯦꯜ ꯀꯂꯔ ꯄ꯭ꯔꯣꯐꯥꯏꯜꯗ ꯁꯤꯁꯤꯅ ꯑꯃꯨꯛ D Log M ꯗ ꯅꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯀꯦꯃꯦꯔꯥꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯍꯣꯏ ꯀꯦꯃꯦꯔꯥ ꯂꯩꯁꯜꯂꯨꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯑꯗꯒꯤ ꯁꯀ꯭ꯔꯤꯟ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯥꯏꯗ ꯂꯩ ꯃꯌꯥꯏꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯟꯅ ꯁꯣꯅꯤꯒꯤ ꯑꯃ ꯄꯥꯏꯔꯝꯃꯦ APS-Cꯒꯤ ꯍꯧꯖꯤꯛꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯩ ꯇꯥꯔꯦ ꯑꯗꯣ ꯃꯣꯏꯗꯤ ꯒꯤꯝꯕꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂ ꯈꯣꯠꯂꯀꯥꯟꯗ ꯅꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯦꯞꯄꯒ ꯁꯤꯅ ꯇ꯭ꯔꯥꯏꯄꯣꯠ ꯊꯝꯃꯒ ꯅꯝꯕꯅꯤꯗꯅꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯉꯥꯡꯉꯛꯀꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯅꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ 3ꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯀꯂꯔ ꯄ꯭ꯔꯣꯐꯥꯏꯜꯗꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯏꯗꯤꯠ ꯀꯩꯀꯥ ꯇꯧꯕ ꯇꯟꯕ ꯃꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯒꯤ ꯆꯥꯡꯗꯣ ꯑꯩ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯝꯁꯦ ꯅꯦꯆꯔꯦꯜ ꯀꯂꯔ ꯄ꯭ꯔꯣꯐꯥꯏꯜꯗ ꯀꯥꯞꯄ ꯃꯇꯝꯗ 2x ꯗꯤꯖꯤꯇꯦꯜ ꯖꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯌꯥꯏ ꯀꯩꯅꯣ JPEG-ꯇ ꯀꯥꯞꯄꯁꯨ ꯌꯥꯏ RAW-ꯗ ꯀꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯈꯔ ꯇꯞꯄꯩ ꯇꯥꯏꯞ ꯇꯧꯋꯦꯀꯣ ꯀꯥꯞꯄꯗ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯖꯨꯝ ꯇꯧꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯤꯅ 2x-ꯇ ꯀꯥꯞꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ 2x-ꯇ ꯀꯥꯞꯄꯦ ꯑꯗꯣ 2x-ꯁꯤ ꯀꯩꯅꯣꯗꯗꯤ ꯌꯥꯗꯦ ꯀꯥꯞꯄ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯅꯠꯇꯕꯗꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯦꯜꯗꯗꯤ ꯀꯥꯞꯄꯦ ꯑꯗꯨꯒ ꯂꯣꯛꯇꯗꯤ ꯀꯥꯞꯄ ꯌꯥꯗꯦꯕꯀꯣ 2x-ꯁꯦ ꯁꯤꯁꯤꯅ ꯋꯥꯏꯠ ꯑꯦꯡꯒꯜꯗ ꯑꯗꯨꯝ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜꯗꯨꯗ ꯑꯗꯨꯝ ꯀꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ 2x-ꯇ ꯀꯥꯞꯄꯤꯕ ꯃꯐꯝꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗ ꯂꯦꯞꯄꯤꯅꯤꯀꯣ ꯑꯩ ꯃꯐꯝ ꯍꯣꯡꯗꯦꯕꯀꯣ ꯑꯗꯨꯕꯨ 2x-ꯁꯦ ꯗꯤꯖꯤꯇꯦꯜ ꯖꯨꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯁꯥꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯌꯥꯎꯖꯕꯅꯦ ꯀꯩꯅꯣ ꯅꯠꯇꯦꯕꯀꯣ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯍꯣꯏ ꯑꯇꯩꯒꯤ ꯗꯤꯖꯤꯇꯦꯜ ꯖꯨꯝꯗꯒꯤꯗꯤ ꯃꯥꯒꯤ 2x-ꯁꯤꯅꯗꯤ ꯈꯔꯗꯤ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯍꯥꯏꯐꯦꯠ ꯋꯥꯛꯀꯤꯡ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯒꯤ ꯆꯥꯡꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯆꯦꯟꯕ ꯃꯇꯝꯗ ꯒꯤꯝꯕꯜꯅꯤꯅ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯤꯛꯁꯨ ꯄꯤꯛꯄꯅꯤꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯥꯡꯁꯨ ꯁꯤꯊꯔꯔꯣꯏꯕꯀꯣ ꯀꯦꯃꯦꯔꯥ ꯑꯆꯧꯕꯗꯣ ꯄꯥꯏꯔꯅꯤ ꯂꯦꯟꯁꯁꯨ ꯑꯆꯧꯕ ꯍꯥꯞꯄꯅꯤꯀꯣ ꯑꯗ ꯕ꯭ꯂꯣꯛꯀꯨꯝꯕ ꯇꯧꯕꯩꯗꯤ ꯑꯗꯨꯝꯕ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯀꯥꯞꯄ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯚꯦꯟꯒꯨꯝꯕꯒꯤ ꯀꯥꯞꯄꯒꯤ ꯍꯣꯏ ꯀꯦꯃꯦꯔꯥꯅꯕꯨꯗꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯕ꯭ꯂꯣꯛꯇꯪ ꯇꯧꯕꯩꯗꯤ ꯁꯤꯒꯤ ꯑꯄꯤꯛꯄꯁꯤꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯏꯄꯤꯛ ꯄꯤꯛꯑꯒ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯣꯝꯕꯣ ꯂꯩꯕꯤꯒꯦꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯚꯔꯖꯟ ꯂꯩꯒꯦꯔꯥ ꯑꯗꯨꯝ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯇꯧꯕ ꯑꯗꯨꯝ ꯍꯧꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯀꯦꯔꯥ ꯐꯦꯁꯕꯨꯛꯇ ꯇꯧꯒꯦꯔꯥ ꯑꯅꯤꯃꯛ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯃꯥꯡꯗ ꯑꯩꯅꯒ ꯃꯌꯥꯝ ꯅꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯆꯨꯡꯗ ꯆꯠꯄ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯠꯄ ꯑꯌꯥꯝꯕꯁꯤꯗ ꯑꯗꯨꯝ ꯅꯝꯃꯕꯅꯦꯀꯣ ꯍꯥꯏꯗꯤ ꯐꯣꯟ ꯍꯥꯟꯅ ꯀꯦꯃꯦꯔꯥ ꯑꯇꯣꯞꯄꯗ ꯅꯝꯃꯝꯕꯗꯣ ꯄꯨꯊꯣꯛꯀ ꯄꯨꯁꯤꯟꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒ ꯖꯟ ꯖꯥꯟ ꯌꯥꯝ ꯑꯣꯏꯕꯩ ꯇꯜꯂꯛꯇꯅꯀꯣ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯉꯦꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯑꯃꯗꯤ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ